Akeswan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Manipuri Ainam Sung Santi Raksagi Pibam Yenglaga, National People's Party, NPP na Biren Sarkar da Sagat Patok na Bawarep Lau Kre. Ziribamda, Angang Ohum Yauna, Miyoi Taruk Parabatungda, Hat Kibagi Togdok Adubu, Maike Kayadagi Yaning da Bopungdok Nerakli. केंद्र की सोशल जस्टिस अमसुंग एम्पावरमेंट राज्य मंत्री रामदास अठवालेना टेरोरिज्म की थबक पुकन यानिंगदब फोंदोकपगा लोइनना मरा लैबसिंग अहकप चैराक पीनबदा बी तौरी हानगी मुख्यमंत्री अमसुंग सीएलपी लुसिंगबा ओक्रम इबोबी सिंगना हाइरी राज्य सिदा हौजिक ओइरकलिबा फिबम मसिगी चपचाबा वारोइसिन अमा पोरकनबा एमएलए सिंग पुन्ना होनामिनबगी मतम यौरे प्रधानमंत्री नरेंद्र मोदी नंगसी नाइजीरिया की राष्ट्रपति बोला अहमद इनुबुगा वारी सानख्रे अमसुंग नेशनल फुटबॉल चैंपियनशिप फॉर संतोष ट्रॉफी की ngasi ayuk sanakhiba group D gi match amada Manipur na Mizoram bu panchil ani amada thoikhre Manipur hojik oiriba ain amasung shanti raksha gi phibam masi yenglaga National People's Party NPP na Biren Singh na Lusingba Rajya Sarkar da Sogol amba dutok na baware plaukhre Dol gi National President Conrad K Sangmana BJP President JP Nada da thab serol amada hai National People's Party na Manipur gi hojik oiriba ain amasung shanti raksha gi phibam masida kanna nungnang ba poi serol aduna hai हौखिबा नुमित खरनी सिदा राज्य सिगी फिबम हेना फचिलक्तबगा लोइनना मरा लेतबा मियोय कियागी पुंसी मांगले अमसुंग राज्य सिगी मियामना का हेना अवाबा मायोकनरे श्री बिरेन की लुसिंग मखादा राज्य सरकार असिना वाथोक असि लोइसिनदुना महौसागी पुंसीदा लाखनबा ngamdre मसिना मरम ओइदुना नेशनल पीपल्स पार्टी ना बिरेन सिंगना लुसिंगबा मणिपुर सरकार दा सौगतपा खुदक्तगी टोकले हाइरी अवांग नोंगपुक राज्य सिंगदा हौजिक ओइरिबा फिबम की मतंग दा खननबा मिफम अमा केंद्र की गृह मंत्री अमित शाह न कौदुना पांगथोकलबा याय पाउ खरना हाई मणिपुर दा हौजिक ओइरिबा फिबम मसिना मरम ओइदुना महागना महाराष्ट्र दा ngasi बीजेपी की भोट खोमबा चटकदबा दुसु टोकरे अमरोमदा जिरीबाम जिला दा अंगांग अहुम यावना मियोय तरुक फारबा तुंगदा हात खिबगी थौदोक अदुबु माइकई कयादगी यानिंगदबा फोंदोक नेरकली केंद्र की सोशल जस्टिस अमसुंग एम्पावरमेंट राज्य मंत्री रामदास अठवालेना मरा लैतबा अंगांग अहुम अमसुंग नुपी अहुम टेरोरिस्ट सिंगना नमदुना फारगा हात खिबगी थौवंग अदुदा थमोय शोकना अवाबा फोंदोकले सोशल मीडिया दा थागतपा वारोला मदा मंत्रीना टेरोरिज्म की थबकपु कन्ना यानिंगदबा फोंदोकपगा लोइनना मरा लैबसिंग अहकपा चैराक पीनबा दाबी तौरी अंगांग यावना मियोय तरुक अदुबु मियोयबगी मिनुंगसी यावदना हातोक पिखिबा थौवंगबु जेलेरोंग यूनाइटेड कमिटी मणिपुर नसु अकनबा मोंगदा यानिंगदबा फोंदोकली चिरोल अमदा कमिटी असिना हाई अंगांग अमदि नुपी सिंग फारगा हातपगी थौवंग असि मालेमगी मिपुंग खुदिंगमक अमदि लमदम सिदा खुंदामिनरिबा जाति फुरुप खुदिंगमकना यानिंगफम थोकते राज्य सिदा हौजिक ओइरिबा फिबम मसि लाक्सिनदुना महौसागी फिबम जा हंजिलहन्नबा मियामगी मिहुत ओइरिबा सिंगना थमोय सेंगना होटनाबिनबसु सेरोलदुना हाइरी राष्ट्रीय स्वयं सेवक संघ मणिपुरनसु राज्य सिदा हौजिक थोकलिबा इरांग असि अथुबा मतमदा लोइसिनबा केंद्र अमसुंग राज्य सरकारना पुक्चल सेंगना होटनाबिनबा अपील तौरी थौबाल अपुनबा लुपना जिरीबामगी थौदोक अदुबु यानिंगदबा फोंदोकतुना ngasi मेला ग्राउंडदा वाकत मिफम फमख्रे लंबी थिंजिनदुना चथखिबा मियामगी खोंजंग अदुदा टेरोरिस्ट मरु फंगना मुथलु आपसफाना वारुइसिन पोरकपा ngamloi अखोई शांति पामी मियोइबगी हकपु इकाई खुमनौ हाइबना सिंगबा खोलाउ कया लाउखी अंगांग अहुम यावना मियोय तरुक फारगा हातखिबगी थौदोक अदुगी मतंगदा जुडिशियल इंक्वायरी चथदुना मरा लैबा सिंग चैराक पीनबा तक्सलदुना ngasi थौबाल जिलागी बाबू बाजार दसु मियामना वाकत मिफम फमखी थौदोक अदुबु यानिंगदबा फोंदोकतुना कोरिया मणिपुर एसोसिएशन नसु ngasi सियोल सिटी दा खोंजंग चंगसिनख्रे राज्य सिदा यारिबा मखै अथुबा मतमदा शांति अमसुंग महौसागी तंगदु लैताबा फिबम हंजिलहन्नबा थबक पाइकतनबसु एसोसिएशन नसिना केंद्र अमसुंग राज्य सरकार दा तक्सिले जिरीबामगी थौदोक अदुबु कन्ना यानिंगदबा फोंदोकतुना ngasisu राज्य सिगी तोंगान तोंगान मफम कयादा लंबी थिंगबा अमदि वाकत मिफम फमबने चिंगबा चथनखी अमरोमदा ngarang numidang pung 10 rom tabada khoisaunarba miyamna wangjing tentha विधान सभा केंद्र की एमएलए पाउनम ब्रोजेन की युमदा थोमजिनदुना अमांग अता थोखलमले हाइरी जिरीबाम जिला दगी था सिगी 18 दा अंगांग अहुम यावना मियोय तरुक फाखिबा
adugi manungdagi hakchang ahum ngarang phangkhraba matungda ngasi nupi amagi asiba hakchang su Assam gi Kasar jila gi Barak Turel dagi fangle hairi aikhoi gi jiribam paumi ngathem bisojit na hai ngasi ayuk Kasar gi Singerbon mapada Barak Turel dagi asiba nupi amagi hakchang tawtharakpa thengna mahak mang khiba mioi taruk adugi manungda ama oiramba yai hairi hakchang adu Assam police na lokhat khre Manipuri hauzik thokliba tangdu leita da phiba masigi yanglaga social media da aranba pau sandok pa yaba amasung shanti raksha gi phibam da kaiba thokhal pa yaba gi chingnaba leibadagi jiribam amasung Ferjol jila da su ngasi dagi hauraga numit nini internet service tingjin khre raijagi home bibak ngasi thokhiba cherol lamada hai athingba sida mobile data service VSAT broadband amadi VPN service sing yauri Tampaki jila sing Imphal West Imphal East Bishnupur Thoubal Kaksing amasung Singgi jila sing Kangpokpi amasung Churachandpur jila dasu ngarang dagi internet service numit ini goin thingjen kravani Ek per ma ke naam khongjangbu mai pakhan bada thokdang lawriba singi maphamda Pradhan Mantri Narendra Modi na tawbimal khangba utkre social media da thagat warul Sri Modi na miyamda ima gi mingda upambi amamam thanaba amasung malemasi miyoibane hingbada nungaiba graha ama ohenna bathabak paikhatna wahai ki Sri Modi na ek per ma ki naam campaign asi sahi asigi Jun manga malem gi akoiba phibam kanba numitta hudokkhibani paugi marak thana atenba break ama Apomba khudingma cancer nate tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna ayupung mapal dagi taramathoi phauba free consultation gi khudong chaba pizari hospital asida CMHT PMJAY health card paiba patient khaktana tana Manipur government ki employees sing loinana mahaki imung manung singisu kanaba fanghalli Tabiriba pawasi Akashvani Imphal dagini Hanagi Mukhyamantri amasung CLP Luchingba Okram Ibobi Singna hairi Raija sida haujik oyakliba phiba masigi chapchaba waroi chinama poraknaba MLA sing punna hona minabagi matam yaure Imphal gi Babu Parada leiba mahaki quarter da ngasi pangthokkiba paugi mifama mada Sri Ibobina Manipur gi haujik oyakliba phiba masida Kendra tumina laisiliba sida nungnangba phungdokhi Hingsha na waroi chinamata porakpa ngamloi hairaduna Sri Ibobina miyamda hingsha gi thawong chathabida nabasu appeal tawri Violence na karigumba solution anta purakhi haibasi oi tajade adana mayam punamak sumai tawduna violence tawbasidi tawbigadu haidna koi party gi side gi appeal tawjari adana akoi mayam kok sum naraga lairiba state government ga koi pujin naraga permanent solution ama puthokna na bahotna ni si haiba ai wafam kharachi ai appeal thamle Paugi mifamaduda Lok Sabha Sadasya Bimol Akoijam na hai mara leitaba mioi sing nupi angangu nam haduna pharaga hostage oina thamba asi terrorism gi thawongni Water Resources Mantri Awangbong Newmaina ngasi Senapati District Women Association gi ahum suba General Conference hodokre thoramdu da wangang bada mantri na hai nupi singna nupa na pangthokpa ngamda bathabak kaya tawbu ngami mahang na hai lan gi matamda santi porakpada su nupi singna chawna thodang lawba ngami nupi singna yum gi thabak inkhang sing yangchin bada natana tunggi mirol sengpatpada su chawna thodang lawri Senapati Multi-Purpose Hall da Women of Optimism haiba team da pangthok khiba thoramaduda MLA J Kumosa susaruk yakhi Raija sigi haujik oyakliba phiba masigi yanglaga Manipur University na lawba parikya khudingmak yaithokle University asina ngasi thokhiba cherol amada hai Manipur University na lawba parikya khudingmak makha taba hukum ama thoktriba phawba yaithokle amasung nauna lepa matam athubada lauthoklagani RK Sanatombi Devi College of Education gi B.Ed ki ahanba amasung ahum suba semester gi pre-final examination su makha taba hukum ama thoktriba phawba yaithokle hairi Akashvani Imphal dagi pau tabiri Pradhan Mantri Narendra Modi nangasi Nigeria gi Rashtrapati Bola Ahmed Tinubuga Abuja da wari sanakre
Madugi mamangda Sri Modi bu Abujagi Rastrapati ki bhilada haunabi matungina taramna okhi lusingba anina laibak anina lam kayada tengbang pinanaba amadi laibak ani gi mari hena phagal hanaba wafam kaya gi matangda wari sanakhi makhoina wari sanaba loiraba tungda yana warol kayasu sahi tawnakhi Pradhan Mantri na laibak aduda laiba Bharat macha singdasu wangangki Sri Modi da Nigeria gi Grand Commander of the Order Piduna ikai khumnakhi mana asi phangba mahakna anisuba mirebak ki lusingba oire lising ma chamapal humphumapal da mana asi Maharani Elizabeth Piduna ikai khumnakhi bani Sri Modi numit ini gi Nigeria khongchattangarang numidang Abuja da thungkibani Masi haukiba sahi tara taret asigi manungda Bharat ki Pradhan Mantri amagi ahanba Nigeria khongchatni Nigeria ki miyamna thajaba amadi ikai khumnaba utpo oina piba key to the city of Abuja su mangolna khudol tamki Sri Modi ngasi numidang Brazil gi Rio de Janeiro city da thungani Brazil gi numidini gi khongchatta Sri Modi na G20 gi awang pathak ki mifam da saruk yagani mifam aduda Pradhan Mantri na malem gi oiba wafam kaya gi matangda Bharat ki mot phongdokani Magna G20 ki mifam da yawba lakpa malem gi lusingba kaya ga su unaraba yai Maki khongchat ki aroibeda Sri Modi na tha sigi tara mapaldagi kunmathoi phawba Guyana da chatkani Laibak asi ngaksel ki Parliamentary Standing Committee ki mifam ama ngasi Chennai da pangthoktuna Bharat ki samudra khongban gi lamda ngaksenaba Indian Coast Guard na lokholiba thabaksing hanna yengsinkhre mifam aduda ngaksel amadi Indian Coast Guard ki makok thongba official sing sharuk yakhi Defense Research and Development Organization DRDO nangarang Urisia ki samudra khongban da laiba Dr. APJ Abdul Kalam ithata laiba kasigi ahanba san kapangamba hypersonic missile mai pak na changing tawkre missile asi armed forces ki tongan ba payload sing kilometer listing ama changma dagi hen sana pubangami haujik sanabagi pau Khangembam James tagi Humdranipal Suba National Football Championship for Santos Trophy gi ngasi ayuk Tripura gi Umakant Mini Stadium da sanakiba Group D gi match amada Manipur na Mizoram bu Panjil ani amada thoikre Manipur gi Panjil ani adu Sunjanthang Ragui amadi Nauroibam Phillips na chankibani Mizoram gi amatangairaba Panjil adu Lalwam ki mana chankibani ngasi thoikibaga loinana Manipur na point taru phangduna haujik Group D gi makokta leiri Manipur gi mathangi match hangsit laiba pokpa nimitta Tripura da sanagani Bihar gi Rajgir da chathariba Women Asian Hockey Champion Trophy gi ngasi sanakiba match amada Bharat na Japan bu Panjil ahum sinoda maithiba pikre atopa match amada China na South Korea bu Panjil ani sinoda maithiba piki Taylor Fritz chahi 35 gi matungda ATP Finals changba ahanba America macha oire Italy gi Turin da sanakiba semi-final da mahakna wall number 2 Alexander Jabrappu maithiba piduna final changkibani Tennis season gi mahaki manga raksuba final asida wall number 5 oiriva Fritz na mahaki career gi khwaidagi chawba title launaba asa tauri mahakna Italy gi Jannik Sinner amasung Norway gi Casper Ruud ka sanagadaba anisuba semi-final gi athoibaduga hayeng final da thengnaragani Washington Thagachari James Haujik aroibeda maroiba pau amukhana Manipur ki ain amasung santi raksha ki phibam yenglaga National People's Party NPP na Biren Sarkar da sagat patok na baware plaukhre Jiribamda angang ahum yauna miyoi taruk pharba matungda hat khibagi thodok adubu maikei kayadagi yaning da phongdok naragli Kendra ki Social Justice amasung Empowerment Raja Mantri Ramdas Athwale na terrorism ki thabo pukan na yaning da phongdok pagaloina na maral leibasing ahak pacherak pina badabi tauri Hanagi Mukhyamantri amasung CLP lusingba Okram Ibobi sing na hairi Raja sida hojik oirekliba phibam masigi sapchaba waroi sinama poraknaba MLA sing punna hona minabagi matam yaure Pradhan Mantri Narendra Modi nangasi Nigeria gi Rashtrapati Bola Ahmed Tinubuga Abuja da wari sanakre amasung National Football Championship for Santos Trophy gi ngasi ayuk sanakiba Group D gi match amada Manipur na Mizoram bu Panjil ani amada thoikre Paulo Jere